Manipuri film bu nungsibiriba amadi yengbiriba marumapang ichin inaw khwai pumnamaku ikai khumnamu cheri. Film producer singki awabu biduna black the film thadokpagi hainabi tokpiu. Online amadi DVD da thadokraba film sing producer gi ayaba yaudana social media da thadokpiganu. Maruina Facebook page sing amadi YouTube channel sing da film upload tobiganu. DVD yon biriba dukan sing nasu Manipur film bu lona chaktokduna yon biganu. Manipur film bu kanbada adongi thodang su yawrimani. Adom mikuba matang khantaduna yengbiu. Adom na kariguma film gi producer ma oibiraba. Adom gi film adu black the thorok patagadi kari phawbigani. Producer gi ayaba yaudana lona yadaba mawongda film thadokpirabadi film bu nuksibiriba adonga producer singi marakta nungaitaba thodok tholakpa yai. MDC gi enforcement team semduna asigumba lona yadaba singsu phagana bu honari. Film pa asi lepiu. Manipur film nu kanbi. Producer sing bu nuksibi.